Bulletproof gari yauna ahenba security forcing more yoksinkhre. Ngarang border town more da kuki militant singna state force da RPG yauna afabu makhalgi khusukhulai sing sizinadun akanba mongda chatharikiba landa state force ki person ani sikhiba amadi person mangana aso apan nangkraba matungda ngasi ayuk more da ahenba state force Gorkha regiment BSF ki person sing bulletproof case per yauna thajin kre. Ahanba security force sing aduna Technopol district yoksilakpada kuki nupi singna lambida thattuna thamki adubu wari sanarba matungda yanaba purakpadagi security force sing makata na more tamna changsinduna haujik ngehaki mamangda ahanba security force sing more yoksinkhre. Amoromda Moreda State Force yauna ahenba security force sing thajin bagi matangda Works Minister Gobindash konthok jamna si Minister N Birengi mityeng makada Moreda ahenba security force amadi para commando sing thajin duna Moreda gi kukina ko terrorist sing mapung phana takthok na bathabak lokat le hairi wafam asi ngasi ahanba Manipur Rifles ki police memorial da pangtokpa laikidraba taruk suba MR gi rifle mel W Somorji ki thawa yaugdraba haksang da laikatuna ikai khumnaba utlaba matungda Sing the minister na Fungdo Kibani, Mahang na Haibada Kuki terrorist sing the More the Kundaba Tongan Furup sing, Tantok Haibshi Makogi game plan Amani Adubu Moreda, Tongan Furup sing Puna Lamina Nebagi Mo Matawasi Lengak na, Kahendana Tamnana by State Security Forcing Tamduna, Hana Dagi Honaduna Lakpani Adubu Handak Moreda, State Forcing the attacks at Tarakpa City Village volunteers sing the Pai Gadaba Kulai Nate, Wargi Matam the season Agadaba Apu Makalgi Kulai Pai sing the Satarakpa attack ni. Manipur gi erang asida central force sing na neutral oide haina miyamna pendb asi khara makai di chummi masi lengak na su pendb phawi adubu high power gi security review meeting tawduna more the security force sing gi awat apa sing pi ba hawkre mahangna makha taraduna lamdam asigi hawjik leriba situation asida si minister na unified command gi chairman ohen ba haibasi yamna mok mathau tai haiba wafam thambaga lonana chairmanship asi si minister da pahen naba lengak ta yawriba MLA Minister gi maike degi sentegi lusing basing da hana degi taksinduna lakli laikidraba W Somorji ki thawa yaugdraba haksang da laikatuna ikai khumnaba utpagi thorum aduda MLA Minister sing police ki makok thongba official sing amadi imung manung gi miyai sing saruk yakhi laikat pa lore batungda Somorjit ki haksang adu malom da leiba mahaki mayumda aroiba mathong mangam pangthok na bagidamak puki